Loumising Chaningtana Lokpa Ngamnaba Checksin Thourang Paikhatlu. Central Security Force singna kuki militant sing takthokpa ngamdriba asi karamba aronba agenda no haina Manipur Loumi lupna hanglakli. Laurok tha asida Loumising bu aki tuzung yaudana Lokpa Ngamnaba athuba Checksin Thourang Paikhatkadabani haina Manipur Loumi lupna taksilakli. Loop asigi Cheralaman hai haukiba kumsing Loumising ani kunhumdoigi May ahumdagi thorakiba irang asina chingkhong chingyada laiba lawfam hectare lising tara henbada law panba ngamkhidabadagi masing yamlaba Loumi amasung silang Loumisingi senthok lambi manghanki. State Police amasung Central Security Force ki khutpu kharana Red Zone area gi lawfam kharangak senduna Loumisingbu law lokpada mateng panglabasu Kuki khutlai paiba singna law suriba sing tamna nongmai kapsinduna aki tuzung poknaba thodok toiki. Chahi asigi oinasu mamang chahi gi law panba ngamkidraba apun malawfam saruk mari thokpagi saruk ahumlomdi law panba ngamdri hairi. Irang asigi mami chawna tadaba lawfam singda Loumisingna wana hotnaduna law panba haurubada June amasung July thagi ising chawna manghanki. Thenglabasu thengna thengkhang ani ahumlak suba oina law pan kiba Imphal West ki mayai lambi Kaksingi hiyanglam amasung Thaubalgi wangjing tenthada laiba lawfam kharasu August amasung September gi anganba thagi ising ichawna manghanki. Khara tongba lawfam natana lawfam ayambadi fauthok chang watkani. Imphal East, West, Thaubal, Bisnupur amasung Kaksingi lawfam kharadagi fangba fauthokna ching amasung tamgi miyam chaba konaba ngamloi hairi. Cherol asina makha tana hai asigumba state asigi luraba tanfam asida tha asigi mapanda kumbi asigi manung chanba Saitongi Wat Lambelda law suribi Sapam Sofia Kaubi chahi kuntare lom surabi maunaha ama kuki terrorist singi nongmai maruna panmadagi laikhidaba thodok adu Security Advisor amasung DGP anigi asoiba Checksin Thourang na ni haibada haiman mathokloi hairi. Mamang chahigi lawrok thada thokiba thodok singdagi anawba para tamba ngamdriba asi Manipur Loumi lupna angakpa poi. Masida sunatana Imphal East ki thamnapokpi Sana Sabi Sabungkhok amasung Yengangpokpida law suriba singda kuki terrorist singna nongmai kaptana landarakpada mafam sing adubu area dominant tawriba Central Security Force singna akanba Checksin Thourang lawkhatkidabadu yamna ningba kainingai ni hairi. Chatliba chayol asida thamnapokpida law suriba singda kuki terrorist singna nongmai kapsandana aki akhang pokhanba thodok ahumlak thokrabasu mafam asibu ngak seliba Central Security Force ki Company singna kuki terrorist singbu takthokpa ngamdriba asi karamba aronba agenda gi makhadano haiba asi miyamna chingnariba wafam amani. Miyamgi punsi amasung lantum singak sennaba state lengaki mateng pangliba Central Security Force singna tawfam thokpa mathaudang sing pangthoraktabadagi maikai kayadagi makoigi mathakta yaningdaba fongdoknarakpani hairi. Makoigi mahutta kunmi singna masagi khulsing ngak senjarage haina fongdoknarakliba asi Home Puriba Chief Minister na nunggi oiba wahanthok khangna thabak lokhatfam thoi. Loinana lawrok tha asida Loumisingbu aki tuzungba yaudana law lokpa ngamnaba athubada Checksin Thourang Paikhatkadabani hairi.